ꯑꯗꯣ ꯑꯩ ꯇꯥꯏꯀꯨꯟꯗꯣꯁꯨ ꯁꯥꯟꯅꯔꯝꯃꯦ ꯑꯗꯨꯗꯒꯤ ꯖꯒꯣꯏꯁꯨ ꯀꯥꯞꯄ ꯑꯗꯨꯝ ꯇꯧꯖꯔꯝꯃꯦ ꯑꯗꯣ ꯈꯣꯡꯕꯁꯤꯁꯨ ꯀꯌꯥꯕꯨ ꯄꯥꯝꯕ ꯑꯣꯏꯗꯦ ꯑꯁꯦꯡꯕꯗꯤ ꯊꯤꯟꯕꯁꯦ ꯊꯤꯟꯕꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯗꯤ ꯐꯦꯟꯗ ꯀꯤꯕꯣꯔꯗ ꯂꯨꯄꯥ 200 ꯄꯤꯕ ꯑꯃ ꯂꯩ ꯑꯗꯨꯗꯒꯤ 200 ꯄꯤꯕ ꯀꯤꯕꯣꯔꯗꯁꯦ ꯂꯩꯔꯒ ꯌꯨꯝꯗ ꯀꯥꯞꯄ ꯈꯣꯡꯉꯦ ꯀꯥꯏꯗꯩꯅꯣꯗ ꯑꯗꯨ ꯍꯥꯡ ꯀꯥꯕꯗꯨꯗꯤ ꯀ꯭ꯔꯥꯛꯀ ꯇꯛ 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 ꯅꯤꯛꯑꯦ ꯑꯗꯨꯗꯒꯤ ꯈꯣꯡꯕꯣꯡ ꯂꯥꯛꯐꯝ ꯀꯩꯅꯣꯁꯦ ꯈꯪꯗꯦ ꯊꯥꯏꯅꯒꯤ ꯑꯣꯖꯥꯁꯤꯡꯅ ꯁꯦꯝꯕꯤꯔꯝꯕꯁꯤꯅ ꯍꯦꯜꯂꯦꯀꯣ ꯏꯁꯩꯁꯦ ꯑꯗꯨꯝ ꯅꯥꯀꯣꯡꯁꯤꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯗ ꯄꯤꯌꯥꯅꯣ ꯃꯈꯣꯟ ꯑꯗꯨꯗꯒꯤ ꯋꯥꯝ ꯍꯥꯏꯗꯤ ꯁꯨꯝꯕ ꯃꯌꯥꯝꯅ ꯃ꯭ꯌꯨꯖꯤꯛ ꯃꯈꯣꯟꯁꯤꯅ ꯑꯗꯨꯒꯨꯝꯕ ꯑꯅꯥꯕꯗ ꯑꯩ ꯂꯥꯌꯦꯡꯕꯁꯨ ꯉꯝꯃꯦ ꯅꯨꯡꯁꯤꯡ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯖꯒꯦ ꯈꯖꯤꯛꯇꯪ ꯃꯣꯃꯣꯜ ꯅꯣꯛꯂꯛ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯏꯀꯣꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀꯦꯟ 에피ꯁꯣꯗꯇ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ ꯁꯟꯖꯣꯏ ꯚꯤꯅꯁ ꯁꯟꯖꯣꯏꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯩꯐꯝꯗ ꯃꯌꯥꯝꯗ ꯊꯝꯕꯤꯌꯨꯅꯦ ꯑꯩ ꯂꯩꯐꯝ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯂꯧꯈꯣꯛꯐꯝ ꯂꯩꯀꯥꯏꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯏꯆꯤꯟ ꯏꯅꯥꯎꯁꯦ 3ꯅꯦ ꯑꯗꯣ ꯁꯟꯖꯣꯏꯅꯅꯦ ꯑꯩꯅ ꯁꯨꯝ ꯇꯥꯖꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯤꯗ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯕꯤꯔꯝꯃꯦꯅ ꯇꯥꯏꯌꯦꯕ ꯀꯩ ꯁꯤꯟꯐꯝ ꯑꯣꯏꯗꯣꯏꯅꯣ ꯁꯤꯟꯐꯝꯁꯦ ꯑꯁ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯕꯗꯨꯅꯕꯨ ꯑꯩ ꯄꯥꯝꯖꯅ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯂꯩꯖꯔꯤꯅꯤꯀꯣ ꯑꯗꯣ ꯑꯩ ꯇꯥꯏꯀꯨꯟꯗꯣꯁꯨ ꯁꯥꯟꯅꯔꯝꯃꯦ ꯑꯗꯨꯗꯒꯤ ꯖꯒꯣꯏꯁꯨ ꯀꯥꯞꯄ ꯑꯗꯨꯝ ꯇꯧꯖꯔꯝꯃꯦ ꯏꯁꯩꯁꯦ ꯁꯨꯃꯥꯏꯅ ꯁꯣꯝꯅ ꯄꯥꯝꯕꯤꯔꯛꯏꯁꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯂꯥꯛꯄꯤꯔꯤꯅꯣ ꯏꯁꯩ ꯄꯥꯝꯕꯁꯤꯗꯤ ꯑꯩ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯩ ꯁꯛꯄ ꯈꯣꯠꯄꯗꯤ ꯀꯌꯥꯗꯤ ꯄꯥꯝꯕꯗꯤ ꯑꯣꯏꯗꯦ ꯑꯩ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕ ꯊꯤꯟꯕ ꯈꯣꯡꯕ ꯁꯤ ꯌꯥꯝꯗꯤ ꯄꯥꯝꯖꯩ ꯑꯗꯣ ꯈꯣꯡꯕꯁꯤꯁꯨ ꯀꯌꯥꯕꯨ ꯄꯥꯝꯕ ꯑꯣꯏꯗꯦ ꯑꯁꯦꯡꯕꯗꯤ ꯊꯤꯟꯕꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯗꯤ ꯗ꯭ꯔꯝꯒꯨꯝꯕ ꯇꯕ꯭ꯂꯥꯒꯨꯝꯕ ꯑꯁ ꯑꯩ ꯑꯗꯨꯁꯨ ꯉꯥꯎꯖꯕꯤꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯀꯤꯕꯣꯔꯗ ꯈꯣꯡ ꯂꯩꯔꯝꯃꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯍꯥꯏꯗꯤ ꯁꯨꯝ ꯀꯤꯕꯣꯔꯗ ꯑꯩꯅ ꯊꯤꯟꯕ ꯄꯥꯝꯈ꯭ꯔꯕ ꯑꯩꯅ ꯀꯤꯕꯣꯔꯗ ꯈꯣꯡꯉꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯈꯟꯕꯗ ꯁꯨꯝ ꯑꯩꯈꯣꯏ ꯄꯨꯄꯨ ꯍꯣꯏꯅ ꯊꯥꯏꯅ ꯑꯗꯨꯝ ꯈꯣꯡꯕ ꯈꯣꯠꯄꯒꯤ ꯂꯥꯏꯟꯗ ꯃꯣꯏꯅ ꯂꯩꯈꯤꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯈꯣꯡꯕꯁꯦ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯂꯥꯛꯆꯈꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯊꯤꯟꯕꯗꯤ ꯌꯥꯝ ꯄꯥꯝꯕ ꯑꯗꯣ ꯀꯃꯥꯏꯅ ꯈꯣꯡꯈ꯭ꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯄꯨꯔꯥ ꯉꯥꯎꯕꯤꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯦ ꯀꯤꯕꯣꯔꯗ ꯈꯣꯡꯉꯨ ꯍꯥꯏꯕꯒ ꯗ꯭ꯔꯝ ꯌꯩꯌꯨ ꯍꯥꯏꯕꯒ ꯀꯔꯝꯕꯗ ꯑꯣꯏꯅ ꯆꯠꯀꯅꯤ ꯑꯗꯣ ꯗ꯭ꯔꯝ ꯑꯗꯨꯝ ꯑꯩꯗꯤ ꯑꯗꯨꯝ ꯑꯁꯦꯡꯕ ꯑꯗꯨꯝ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯗ꯭ꯔꯝ ꯑꯃ ꯂꯩꯔꯝꯃꯁꯨ ꯆꯦꯟꯖꯜꯂꯒ ꯌꯥꯝ ꯊꯤꯟꯅꯤꯡꯕꯗꯣ ꯑꯗꯨꯝ ꯆꯦꯟꯖꯜꯂꯒ ꯑꯗꯨꯝ ꯊꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯈꯣꯡꯕꯅꯤꯅ ꯈꯣꯡꯕꯒꯤꯁꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯗꯩ ꯈꯣꯡꯕꯔꯣꯝꯗ ꯑꯣꯏꯅ ꯍꯣꯠꯅꯖꯔꯦ ꯍꯧꯖꯤꯛ ꯁꯟꯖꯣꯏꯅ ꯋꯥꯛ ꯇꯧꯕꯤꯔꯤꯁꯦ ꯀꯔꯤ ꯕꯦꯟꯒ ꯄꯨꯜꯂꯒ ꯋꯥꯛ ꯇꯧꯕꯤꯔꯤꯅꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯚꯦꯅꯁ ꯕꯦꯟꯗ ꯀꯤꯕꯣꯔꯗꯤꯁ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯚꯦꯅꯁ ꯕꯦꯟꯒꯤ ꯈꯤꯇꯪ ꯇꯦꯟꯇꯛꯄ ꯋꯥꯔꯤ ꯊꯝꯕꯤꯌꯨꯅꯦ ꯁꯣꯝꯅ ꯚꯦꯅꯁ ꯕꯦꯟꯗ ꯂꯥꯛꯈꯤꯕ ꯑꯩꯅ ꯀꯤꯕꯣꯔꯗ ꯈꯣꯡꯕ ꯍꯧꯕꯗꯤ ꯑꯗꯨ ꯍꯧꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯥꯕꯨꯛꯅꯦꯕ ꯑꯩꯅ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯇ꯭ꯔꯦꯟꯗ ꯑꯩꯅ ꯁꯥꯟꯅ ꯆꯠꯄꯗ ꯇ꯭ꯔꯦꯟꯗ ꯀꯤꯕꯣꯔꯗ ꯂꯨꯄꯥ 200 ꯄꯤꯕ ꯑꯃ ꯂꯩ ꯑꯗꯨꯗꯒꯤ 200 ꯄꯤꯕ ꯀꯤꯕꯣꯔꯗꯁꯦ ꯂꯩꯔꯒ ꯌꯨꯝꯗ ꯀꯥꯕꯨꯛꯇꯤ ꯈꯣꯡꯉꯦ ꯈꯣꯡꯕꯗꯒꯤ ꯑꯣꯖꯥꯒꯗꯤ ꯇꯝꯗ꯭ꯔꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯇꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯕꯕꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏꯅ ꯁꯨꯝ ꯈꯣꯡꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯩꯅ ꯎꯖꯕꯅꯤꯅ ꯁꯝꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯁꯥꯔꯦꯒꯃ ꯀꯥꯏꯅ ꯁꯨꯝꯕ ꯃꯌꯥꯝꯁꯤꯗꯤ ꯂꯩ ꯑꯗꯨꯒꯤ ꯃꯇꯝꯗ ꯀꯩꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯩꯁꯦ ꯁꯨꯝ ꯈꯣꯡꯕꯗꯤ ꯁꯨꯝ ꯅꯣꯠꯇꯤ ꯁꯨꯝ ꯇꯥꯕ ꯁꯨꯔꯗꯤ ꯁꯨꯝ ꯇꯥꯖꯕ ꯑꯗꯣ ꯀꯩꯗ ꯈꯣꯡꯉꯤꯅꯣ ꯀꯩꯅꯣꯗꯤ ꯑꯝꯇ ꯈꯪꯕ ꯅꯠꯇꯕ ꯑꯗꯣ ꯖꯒꯣꯏꯗꯁꯨ ꯑꯗꯨꯝ ꯀꯥꯕꯨꯛꯇꯤ ꯈꯣꯡꯉꯤꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯤꯕꯣꯔꯗ ꯃꯆꯥꯁꯤꯅ ꯑꯗꯨꯝ ꯈꯣꯡꯉꯤꯅꯦ ꯖꯒꯣꯏꯗꯒ ꯈꯣꯡꯉꯤ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯚꯦꯅꯁ ꯕꯦꯟ ꯌꯥꯎꯔꯝꯗꯥꯏꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯔꯤꯄꯣꯛꯇꯒꯤ ꯗꯥꯁꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯥꯕꯣꯏ ꯕꯥꯁꯤꯈꯣꯡꯕ ꯗꯥꯃꯤꯂꯟ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩ ꯌꯨꯝꯁꯤꯗ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯃꯥꯔꯕꯣꯟꯒꯗꯤ ꯁꯥꯟꯅꯔꯤ ꯑꯗꯨ ꯇꯥꯏꯃꯤꯡꯗꯣ ꯃꯣꯏ ꯂꯥꯛꯄꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯣꯏꯗꯤ ꯁꯅꯥꯒ ꯌꯥꯜꯂꯤ ꯑꯗꯣ ꯃꯥꯔꯕꯣꯟꯒ ꯁꯥꯟꯅꯉꯩꯁꯤꯗ ꯃꯣꯏꯁꯦ ꯂꯥꯛꯑꯒ ꯅꯪ ꯍꯧꯖꯤꯛ ꯀꯩꯀꯩ ꯇꯧꯔꯤꯒꯦ ꯈꯣꯠꯂꯤꯒꯦꯅ ꯍꯪꯉꯦ ꯃꯣꯏꯅ ꯀꯩꯝ ꯇꯧꯗꯦ ꯈꯣꯠꯇꯦ ꯑꯗꯨꯗꯤ ꯅꯪ ꯀꯤꯕꯣꯔꯗ ꯈꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯟꯗ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯈꯣꯠꯁꯤ ꯌꯥꯎꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯁꯦ ꯑꯗꯨꯝ ꯍꯣꯏ ꯍꯥꯏꯔꯦ ꯍꯣꯏ ꯍꯥꯏꯔꯒ ꯀꯤꯕꯣꯔꯗꯁꯤꯗꯤ ꯃꯆꯥ ꯂꯩꯕ ꯑꯆꯧꯕ ꯂꯩꯇꯕ ꯉꯁꯥꯏꯒꯤ 250 ꯄꯤꯕꯗꯣ 100 ꯄꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯈꯣꯡꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗ ꯀꯤꯕꯣꯔꯗꯁꯦ ꯂꯩꯔꯦꯅ ꯑꯩꯒꯤ ꯁꯥꯟꯅꯕꯒꯤ ꯄꯩꯁꯥ ꯁ꯭ꯀꯣꯂꯔꯁꯤꯞ ꯂꯨꯄꯥ 30,000 ꯃꯇꯝꯗꯨꯗ ꯐꯪꯕꯗꯣ 50 30,000 ꯑꯣꯏ ꯑꯗꯨꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯕꯒꯤ ꯄꯩꯁꯥꯗꯨꯅ
ꯐꯪꯉꯛꯄ ꯇꯥꯏꯃꯤꯡꯁꯨ ꯑꯣꯏꯕꯀꯣ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯔꯣꯂꯦꯟ E09 ꯂꯩ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨ ꯂꯦꯇꯦꯁꯅꯦꯕ ꯂꯦꯇꯦꯁ ꯅꯠꯇꯦ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯂꯩꯔꯤꯗꯣ ꯕꯖꯦꯠ ꯑꯣꯔꯤꯌꯦꯟꯇꯦꯗ ꯏꯁꯥꯒꯤ ꯂꯩꯖꯕꯗꯨꯅ E09 ꯑꯗꯨꯅ ꯑꯍꯥꯟꯕꯁꯨ ꯄꯥꯏ ꯑꯩꯁꯦ ꯍꯥꯏꯗꯤ ꯁ꯭ꯇꯦꯖꯇ ꯈꯣꯡꯕꯒꯤ E09 ꯁꯦ ꯄꯥꯏꯔꯒ ꯑꯗꯨꯒꯤꯗꯨ ꯂꯩꯔꯒ ꯄꯥꯏꯔꯦ ꯑꯗꯨꯒ ꯚꯦꯅꯁ ꯚꯦꯟꯁꯤꯗ ꯑꯩ ꯔꯤꯍꯥꯔꯁꯦꯜ ꯃꯣꯏꯅ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯀꯩꯅꯣ ꯇꯧꯋꯦ ꯑꯩ ꯑꯗꯨꯗ ꯇꯧꯔꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯤꯕꯣꯔꯗ ꯁꯨꯃꯥꯏꯅ ꯈꯣꯡꯉꯛꯏꯁꯦ ꯕꯦꯟ ꯌꯥꯎ ꯇꯥꯔꯒꯗꯤ ꯏꯁꯥꯁꯦ ꯍꯥꯟꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯗꯣꯏꯅꯦꯕ ꯇꯝꯕ ꯑꯃ ꯆꯪꯉꯦꯕ ꯁꯤꯁꯦ ꯀꯅꯥꯗ ꯍꯥꯟꯅ ꯇꯝꯕꯤꯔꯛꯈꯤꯕ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯖꯥ ꯇꯝꯕꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯋꯦꯕ ꯇꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯚꯦꯅꯁ ꯚꯦꯟꯒꯤ ꯑꯍꯟꯁꯤꯡꯅ ꯊꯥꯕꯤꯕꯅꯦꯕ ꯑꯩ ꯍꯥꯟꯅ ꯇꯝꯃꯒ ꯂꯥꯛꯄ ꯅꯠꯇꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥꯁꯨ ꯃꯣꯏꯅ ꯄꯤꯕꯤꯔꯤꯅꯦ ꯃꯣꯏꯅ ꯄꯤꯕꯤꯔꯤꯅꯦ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯥꯃꯤꯂꯟꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯦ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯥꯅ ꯀꯣꯠ ꯅꯨꯡ ꯀꯩꯀꯥꯁꯦ ꯂꯣꯏ ꯇꯥꯛꯄꯤꯔꯦ ꯗꯥꯃꯤꯂꯟ ꯀꯣ ꯐꯥꯁ ꯑꯣꯖꯥꯗꯤ ꯑꯩꯈꯣꯏ ꯗꯥꯃꯤꯂꯟꯅꯦꯕ ꯑꯗꯤ ꯒꯨꯔꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯐꯥꯁ ꯑꯃꯨꯛ ꯑꯣꯖꯥ ꯍꯥꯏꯔꯒꯅ ꯑꯗꯤ ꯍꯣꯏ ꯃꯥꯅ ꯇꯝꯃꯤ ꯈ꯭ꯋꯥꯏ ꯐꯥꯁꯇꯤ ꯑꯩꯈꯣꯏ ꯕꯕꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯈꯣꯡꯕ ꯈꯣꯠꯄꯗ ꯁꯨꯝ ꯃꯥꯁꯨ ꯇꯥꯛꯄꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯦꯀꯦꯟꯗ ꯑꯩꯈꯣꯏ ꯗꯥꯃꯤꯂꯟ ꯂꯩꯔꯦ ꯗꯥꯃꯤꯂꯟꯅ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯩꯈꯣꯏ ꯗꯥꯅꯥꯎꯕ ꯎꯔꯤꯄꯣꯛꯇꯒꯤ ꯇꯝꯕ ꯃꯉꯣꯟꯗ ꯆꯠꯂꯛꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯣꯏꯅ ꯑꯃꯨꯛ ꯑꯗꯨꯗꯩ ꯇꯝꯕ ꯀꯩꯅꯣ ꯇꯧꯕ ꯃꯇꯨꯡꯗ ꯐꯤꯡꯒꯔꯤꯡ ꯀꯩꯀꯥ ꯂꯣꯏꯅ ꯇꯝꯃꯛꯑꯦ ꯌꯥꯝꯕꯨꯡ ꯕꯤꯔꯦꯟꯗꯖꯤꯠꯇ ꯑꯃꯨꯛ ꯆꯠꯂꯦ ꯌꯥꯝꯕꯨꯡ ꯕꯤꯔꯦꯟꯗꯖꯤꯠꯇ ꯑꯃꯨꯛ ꯆꯠꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯥꯍꯦꯝꯒꯨꯔꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯥꯏꯗꯤꯌꯥ ꯍꯥꯏꯗꯤ ꯃꯤꯅ ꯀꯣꯏꯁꯟ ꯍꯪꯉꯛꯄꯗ ꯋꯥꯔꯤꯅꯦ ꯇꯝꯕ ꯍꯥꯏꯁꯦ ꯀꯩꯅꯣꯁꯦ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯪꯉꯤꯗꯅ ꯑꯗꯨꯃꯥꯏꯅꯁꯨ ꯂꯧꯕ ꯑꯣꯏꯅ ꯁꯖꯦꯁ ꯑꯣꯏꯅ ꯗꯥꯍꯦꯝꯗꯁꯨ ꯇꯝꯖꯔꯛꯑꯦ ꯑꯣꯖꯥꯗꯤ ꯌꯥꯝꯃꯦ ꯑꯩ ꯑꯣꯖꯥ ꯑꯐꯕ ꯉꯥꯛꯇꯅꯦ ꯁꯟꯖꯣꯏꯅ ꯇꯥꯛꯄꯤꯔꯛꯏꯁꯦ ꯑꯗꯣ ꯁꯟꯖꯣꯏ ꯏꯍꯥꯟ ꯍꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯗꯣꯛꯄ ꯑꯣꯏꯅꯅꯦ ꯄꯤꯌꯥꯅꯣ ꯄꯤꯁ ꯃꯆꯥ ꯑꯝꯇꯪ ꯊꯝꯕꯤꯌꯨꯅꯦ ꯀꯣꯛ ꯍꯥꯡꯗꯣꯛꯇ꯭ꯔꯣ ꯑꯗꯨꯝ ꯀꯣꯛꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯥꯡ ꯂꯩꯌꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯣꯡꯉꯣ ꯍꯥꯏꯕꯕꯨꯗꯤ ꯍꯣꯏ ꯑꯗꯨꯝ ꯐꯖꯕ ꯊꯤꯕꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯝ ꯐꯖꯩ ꯌꯥꯝꯅ ꯏꯁꯥꯒꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯈꯨꯗꯛꯇ ꯍꯥꯡꯖꯜꯂꯛꯄꯅꯤꯅ ꯑꯩꯁꯨ ꯑꯩꯗꯤ ꯄꯔꯁꯅꯦꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯔꯤꯐ꯭ꯔꯦꯁꯤꯡ ꯑꯣꯏꯌꯦꯕ ꯍꯣꯏ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅꯒ ꯇꯥꯗꯕꯁꯦ ꯑꯗꯣ ꯁꯟꯖꯣꯏꯅ ꯚꯦꯅꯁ ꯚꯦꯟꯁꯤꯗ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯇꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯚꯦꯅꯁ ꯚꯦꯟꯁꯤ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯔꯤꯍꯔꯁꯦꯜꯗꯤ ꯆꯠꯂꯕꯅꯤꯀꯣ ꯁꯟꯖꯣꯏꯁꯦ ꯁꯨꯝ ꯂꯝꯕꯤꯗ ꯀꯩꯗ ꯂꯩꯀꯥꯏꯗ ꯏꯁꯩꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯟꯖꯣꯏꯗꯤ ꯕꯦꯟ ꯑꯣꯏꯅꯗꯤ ꯊꯣꯛꯇ꯭ꯔꯤ ꯄꯔꯐꯣꯔꯃꯔ ꯑꯣꯏꯅꯗꯤ ꯑꯗꯨꯀꯥꯟꯗꯗꯤ ꯀꯩꯒ ꯁꯨꯝ ꯈꯟꯕꯤꯕ ꯂꯩ ꯑꯩ ꯁꯨꯝ ꯊꯥꯏꯅꯒꯤꯗꯤ ꯔꯨꯞꯔꯥ ꯑꯩꯈꯣꯏꯒꯤ ꯏꯊꯛꯀꯤ ꯑꯍꯟ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ ꯃꯣꯏꯅ ꯈꯣꯡꯕ ꯈꯣꯠꯄꯁꯦ ꯑꯁ ꯑꯁꯤ ꯎꯔꯒ ꯑꯁ ꯑꯁꯨꯃꯥꯏꯅ ꯈꯣꯡꯕ ꯐꯪꯖꯔꯗꯤ ꯀꯥꯏ ꯋꯥꯈꯜꯁꯤꯗꯗꯤ ꯂꯩ ꯑꯁ ꯌꯥꯝ ꯊꯤ ꯂꯩꯈ꯭ꯔꯦ ꯁꯤꯁ ꯃꯈꯥꯗꯩ ꯅꯤꯛꯇꯣꯏꯅꯦꯕ ꯃꯥꯅꯦ ꯑꯁ ꯄꯩꯁꯥꯒ ꯊꯥ ꯆꯪꯖꯟꯗꯣꯏꯅꯦ ꯃꯣꯏꯗꯧꯅ ꯈꯣꯡꯉꯗꯤ ꯑꯁ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯇꯧ ꯁ꯭ꯇꯦꯖꯇ ꯀꯥꯖꯔ ꯐꯪꯉꯗꯤ ꯀꯥꯏ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯐꯖꯅ ꯇꯝꯃꯦ ꯑꯗꯨꯒ ꯚꯤꯅꯁ ꯕꯦꯟꯗ ꯋꯥꯛ ꯇꯧꯔꯦ ꯏꯍꯥꯟ ꯍꯥꯟꯕ ꯀꯟꯁꯔꯠ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ ꯑꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯋꯥꯔꯤꯗꯣ ꯏꯍꯥꯟ ꯍꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯠꯁꯦ ꯑꯩꯈꯣꯏꯒꯤ ꯚꯦꯅꯁ ꯕꯦꯟꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯇꯧꯋꯦ ꯅꯕꯦꯝꯕꯔ 18ꯂ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦ ꯐꯥꯎꯟꯗꯦꯁꯟ ꯗꯦꯁꯦ ꯀꯩ ꯂꯝꯗ ꯑꯣꯏꯕꯤꯗꯣꯏꯅꯣ ꯎꯔꯤꯄꯣꯛꯇ ꯑꯩꯈꯣꯏꯅ ꯔꯤꯍꯔꯁꯦꯜ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯑꯗꯨꯗ ꯇꯧꯋꯦ ꯅꯕꯦꯝꯕꯔ 18ꯗ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦ ꯀꯨꯏꯔꯕꯅꯤ ꯀꯥꯎꯔꯦ ꯑꯗꯨꯗ ꯍꯥꯟꯅꯁꯨ ꯑꯩ ꯈꯣꯡꯕ ꯐꯪꯖꯈꯤ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯗꯤ ꯋꯥꯈꯟꯗꯣ ꯀꯃꯥꯏꯅ ꯐꯥꯎꯒꯦꯕ ꯏꯍꯥꯟ ꯍꯥꯟꯕ ꯀꯥꯕꯗꯨꯗꯗꯤ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯑꯗꯨ ꯍꯥꯟꯅ ꯀꯥꯕꯗꯨꯗꯤ ꯀ꯭ꯔꯥꯛꯀ ꯇꯛ 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 ꯅꯤꯛꯑꯦ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯂꯥꯛꯐꯝ ꯀꯩꯅꯣꯁꯦ ꯈꯪꯗꯦ ꯑꯩ ꯑꯗꯨꯝ ꯀꯤꯕꯣꯔꯗ ꯏꯊꯟꯇ ꯈꯣꯡꯗꯦꯕ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛꯇꯒꯤ ꯗꯥꯅꯥꯎꯈꯣꯏ ꯃꯣꯏ ꯃꯇꯨꯡꯗ ꯏꯟꯅꯔꯛꯑꯦ ꯃꯣꯏꯅ ꯈꯣꯡꯕ ꯑꯗꯣ ꯁꯨꯝ ꯑꯩꯗꯣ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯍꯩꯕ ꯅꯠꯇ꯭ꯔꯤꯕꯅꯤꯅꯀꯣ ꯑꯍꯟ ꯃꯌꯥꯝꯅ ꯄꯨꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯄꯨꯊꯣꯛꯄꯤꯕꯁꯤꯅ ꯃꯣꯏ ꯃꯌꯥꯝꯅ ꯄꯨꯊꯣꯛꯄꯤꯔꯒ ꯁ꯭ꯇꯦꯖꯇꯣ ꯀꯥꯍꯟꯕꯤꯕꯅꯤꯅ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯁꯤꯟꯅꯁꯟꯕꯁꯨ ꯃꯣꯏꯁꯨ ꯀꯤꯗꯣꯏꯅꯦꯕ ꯀꯤꯗꯣꯏꯅꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯥꯏꯐꯅꯤꯅ ꯍꯥꯏꯗꯤ ꯁꯣꯏꯕꯁꯨ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯗꯥꯅꯥꯎꯈꯣꯏꯅ ꯈꯣꯡꯕ ꯑꯩꯅ ꯁꯨꯝ ꯃꯥꯅ ꯈꯣꯡꯕ ꯑꯩꯅ ꯀꯣꯠꯀ ꯁꯨꯝ ꯊꯥꯕ ꯑꯗꯨꯗꯒꯤ
ꯄꯤꯁ ꯃꯣꯏꯗꯤ ꯑꯗꯨꯏ ꯃꯇꯝꯗ ꯃꯣꯏꯗꯤ ꯏꯁꯩ ꯑꯗꯨ ꯇꯣꯏꯅ ꯊꯥꯏꯅꯒꯤ ꯏꯁꯩ ꯃꯌꯥꯝꯁꯦ ꯐꯥꯔꯛꯄꯅꯤꯅ ꯑꯁ ꯑꯗꯣ ꯃꯣꯏꯅ ꯈꯣꯡꯕ ꯌꯦꯡꯕꯁꯦ ꯅꯨꯡꯉꯥꯏꯖꯥꯠꯅꯦ ꯍꯥꯏꯗꯤ ꯏꯁꯥꯅ ꯀꯧ ꯍꯩꯗꯤ ꯍꯩꯔꯒ ꯀꯩꯅꯣ ꯈꯣꯡꯕꯁꯦ ꯅꯣꯂꯦꯖꯇꯣ ꯂꯩꯇꯕ ꯀꯌꯥ ꯑꯗꯣ ꯃꯣꯏꯅ ꯈꯣꯡꯕ ꯃꯈꯨꯠꯁꯦ ꯖꯔ ꯈꯣꯡꯉꯦ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯌꯥꯀꯥ ꯌꯦꯡꯕꯅꯦ ꯑꯗꯨ ꯇꯥꯏꯃꯤꯡꯗꯣ ꯍꯧꯖꯤꯛꯁꯨ ꯀꯩꯁꯨ ꯍꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯁꯟꯖꯣꯏ ꯚꯤꯅꯁ ꯍꯥꯏꯅ ꯐꯖꯅ ꯑꯗꯨꯝ ꯈꯪꯉꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯝꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ 2000 ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ 14 15ꯁꯦ 15ꯁꯦ 14 15 ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯟꯖꯣꯏꯒꯤ ꯀꯦꯔꯤꯌꯔꯁꯦ 15ꯗꯒꯤ ꯍꯧꯕꯗꯨꯅ ꯃꯥꯅꯦ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯂꯦꯞꯇ꯭ꯔꯤꯕ ꯂꯦꯞꯇ꯭ꯔꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯖꯔꯅꯤꯁꯦ ꯑꯗꯨꯏꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅꯦ ꯁꯟꯖꯣꯏꯅ ꯏꯁꯩꯁꯦ ꯀꯟꯁꯔꯠ ꯆꯠꯈ꯭रे ꯑꯗꯨꯗꯨꯅ ꯂꯥꯏꯐꯀꯤ ꯀꯟꯁꯔꯠ ꯆꯠꯄꯅꯤ ꯑꯗꯨ ꯅꯠꯇꯕ ꯁꯟꯖꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯍꯥꯟ ꯍꯥꯟꯕ ꯈꯨꯠꯊꯥꯈꯤꯕ ꯑꯦꯜꯕꯝ ꯑꯣꯏꯔꯣ ꯐꯤल्म ꯑꯣꯏꯔꯣ ꯏꯁꯩꯁꯦ ꯀꯔꯝꯕꯅꯣ ꯑꯦꯜꯕꯝꯅ ꯍꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯥꯂꯤꯁꯥꯅ ꯁꯛꯄꯀꯣ ꯕꯣꯝꯂꯥꯅꯤ ꯕꯣꯝꯂꯥ ꯍꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩ ꯊꯥꯖꯈꯤ ꯑꯗꯨꯏ ꯃꯇꯝꯁꯤꯅ ꯆꯍꯤ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨ ꯃꯇꯝꯗꯣ 2000 ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯖꯕ ꯅꯠꯇꯦ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤꯗꯤ ꯂꯩꯇ꯭ꯔꯤ ꯌꯥꯝꯅ ꯑꯩ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯗ ꯑꯩꯒꯤ ꯍꯥꯡꯖꯗ꯭ꯔꯤ ꯀꯣ ꯑꯗ ꯍꯥꯡꯖꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯇꯧꯖꯕꯅꯤ ꯑꯗꯣ ꯑꯗꯨꯗ 2000 ꯑꯗꯨꯗꯣ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯀꯥꯎꯔꯦ 2000 ꯃꯗꯨ 16 17 18 ꯁꯥꯏꯕꯨꯛꯀꯤ ꯃꯅꯨꯡꯗ ꯀꯣꯔꯣꯅꯥ ꯃꯃꯥꯡꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯁꯟꯖꯣꯏꯅ ꯗꯤꯔꯦꯛ ꯇꯧꯈꯤꯕ ꯑꯗꯨꯃ ꯂꯩꯔꯦ ꯕꯣꯝꯂꯥꯅꯤ ꯕꯣꯝꯂꯥ ꯂꯩꯔꯦ ꯑꯩꯗꯤ ꯀ꯭ꯔꯦꯖꯤ ꯕꯣꯏꯅꯤ ꯑꯗꯨꯃ ꯂꯩꯖꯔꯦ ꯑꯗꯨꯗꯒꯤ ꯑꯗꯨ ꯃꯇꯨꯡꯗ ꯇꯥꯔꯛꯄꯗ ꯀꯣꯔꯣꯅꯥꯅ ꯑꯃꯨꯛ ꯏꯁꯩꯁꯦ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯥꯟ ꯐꯔꯛꯇ ꯉꯥꯏꯔꯤꯀꯣ ꯑꯗꯨ ꯃꯇꯨꯡꯗ ꯂꯥꯟ ꯐꯔꯛꯄꯒ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅꯦ ꯁꯤꯖꯟ ꯈꯔꯒ ꯆꯠꯅꯔꯤꯁꯤꯅꯦ ꯁꯤꯖꯟꯗ ꯈꯔ ꯆꯠꯅꯕꯁꯤꯗ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯊꯃꯣꯏ ꯊꯨꯝꯅ ꯄꯥꯜꯂꯔꯦ ꯂꯩꯔꯦ ꯑꯗꯒꯤ ꯂꯣꯏꯌꯨꯝꯕ ꯂꯣꯏꯌꯨꯝꯕꯤꯒꯤ ꯏꯁꯩ ꯀꯔꯤ ꯍꯨꯏꯇ ꯆꯤꯜꯂꯤꯕ ꯅꯥꯁꯣꯝ ꯌꯦꯠꯇ ꯆꯠꯅꯤꯡꯂꯛꯂꯦ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯒꯤ ꯅꯨꯡꯁꯤꯔꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯗꯤ ꯏꯁꯩꯕꯨꯗꯤ ꯌꯥꯝꯗꯤ ꯂꯩꯕ ꯑꯗꯨꯁꯨ ꯈꯪꯈꯠꯆꯔꯒ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯃꯁꯛ ꯊꯣꯛꯄꯈꯩꯗꯣ ꯂꯣꯏꯅꯃꯛꯁꯨ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯨꯗꯒꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃ ꯂꯩꯔꯤ ꯃꯥꯜꯂꯦ ꯄꯥꯝꯖꯕꯅ ꯍꯦꯜꯂꯤ ꯇꯧꯕꯗꯣ ꯑꯗꯨꯒ ꯂꯩꯔꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯁꯦ ꯊꯃꯣꯏ ꯊꯨꯝꯅ ꯄꯥꯜꯂꯤꯁꯦ ꯃꯇꯦꯛꯇꯪ ꯊꯝꯕꯤꯌꯨꯅꯦ ꯄꯤꯌꯥꯅꯣ ꯄꯤꯁ ꯃꯆꯥ ꯑꯃꯇꯪ ꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯣꯔꯦꯟ ꯗꯥꯎꯟꯂꯣꯗ ꯇꯧꯔꯅꯤ ꯁꯤ ꯃꯇꯦꯛꯁꯦ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝꯅ ꯆꯥꯟꯕꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨꯝ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯄꯤꯌꯥꯅꯣ ꯃꯈꯣꯟꯁꯦ ꯈꯪꯗꯦ ꯌꯥꯝ ꯃ꯭ꯌꯨꯖꯤꯀꯦꯜ ꯑꯣꯏꯕꯅꯤꯅꯀꯣ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯈꯣꯟ ꯇꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯈꯤꯇꯪ ꯂꯨꯁꯜꯂꯛꯁꯦꯕ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯦꯞꯄꯦ ꯃꯌꯥꯝ ꯋꯥꯃꯤꯟꯅꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ 3rd of Mayꯗꯒꯤ ꯑꯆꯧꯕ ꯃꯥꯌꯣꯛꯅꯕ ꯑꯃ ꯊꯦꯡꯅꯔꯦ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯦꯖ ꯑꯦꯟ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯀꯃꯥꯏꯅ ꯍꯤꯡꯕꯒꯤ ꯂꯝꯕꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯆꯪꯁꯤꯟꯕꯤꯒꯦ ꯑꯁ ꯑꯥꯔꯇꯤꯁ ꯍꯥꯏꯕꯁꯤꯗꯤ ꯄꯨꯔꯥ ꯀꯥꯡꯗ꯭ꯔꯨꯝꯅꯤ ꯀꯣ ꯋꯥꯕꯗꯁꯨ ꯋꯥꯏ ꯑꯗꯣ ꯋꯥꯏ ꯍꯥꯏꯁꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ 3rd Mayꯒꯤꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯣꯏꯁꯨ ꯋꯥꯔꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯗꯣ ꯃꯥꯟꯅꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯟꯖꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯃꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯤꯐꯦꯔꯦꯜꯗ ꯂꯩ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ
ꯋꯥꯕꯁꯤ ꯃꯣꯏꯅ ꯑꯃꯨꯛ ꯍꯦꯜꯂꯝꯗꯣꯏꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯍꯦꯟꯕꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯦꯡꯕꯗ ꯍꯟꯖꯤꯟꯕ ꯉꯝꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯍꯧꯖꯤꯛ ꯉꯝꯁꯨ ꯉꯝꯗꯦ ꯑꯗꯣ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯃꯇꯦꯡꯁꯦ ꯄꯥꯡꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯀꯕꯛꯇꯅꯦꯕ ꯏꯁꯩ ꯆꯠꯄ ꯈꯔ ꯍꯧꯅꯔꯛꯏꯁꯦ ꯑꯗꯨ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯀꯩꯝ ꯇꯧꯕ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩꯕ ꯂꯦꯞꯄꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕꯁꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯊꯧꯅꯥ ꯂꯩꯅꯕ ꯏꯁꯩ ꯑꯃꯕꯨꯗꯤ ꯑꯩ ꯉꯝꯕ ꯉꯝꯗꯕ ꯑꯃꯗꯤ ꯑꯩ ꯁꯦꯝꯖꯩ ꯑꯗꯨꯒꯨꯝꯕ ꯑꯃ ꯁꯦꯝꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯍꯟ ꯀꯣ ꯑꯗꯨꯗꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯩꯌꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯉꯝꯖꯕꯁꯤ ꯑꯩꯈꯣꯏꯅꯒ ꯃꯣꯏ ꯃꯅꯥꯛꯇ ꯆꯠꯂꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒ ꯏꯁꯩꯒ ꯇꯧꯖꯔꯨꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯉꯥꯛꯇꯪ ꯑꯋꯥꯕ ꯀꯥꯎꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁꯁꯤꯅ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯦꯕ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯥꯟꯁꯨ ꯑꯗꯨꯝ ꯂꯦꯞꯁꯜꯂꯛꯑꯦ ꯁꯤꯖꯟ ꯃꯇꯝ ꯂꯥꯛꯄꯁꯤꯗꯗꯤ ꯀꯃꯥꯏꯅ ꯍꯣꯠꯅꯕꯤꯔꯤꯁꯦ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯁꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯦꯞꯄꯛꯄꯅꯤ ꯏꯁꯩꯁꯨ ꯆꯠꯄꯨꯗꯤ ꯆꯠꯂꯦ ꯆꯠ ꯇꯥꯔꯒꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯗꯨꯝꯗꯥꯡ ꯇꯧꯔꯒ ꯅꯍꯥꯟꯋꯥꯏꯒꯤꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯏꯁꯩ ꯀꯥꯕꯣꯛ ꯑꯗꯨꯝ ꯁꯦꯝꯃꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩ ꯑꯩ ꯑꯃꯨꯛ ꯀꯩꯅꯣꯗ ꯈꯤꯇꯪ ꯃꯅꯤꯡꯗ ꯑꯃꯨꯛ ꯈꯤꯇꯪ ꯂꯥꯛꯀꯦꯕꯀꯣ ꯂꯥꯟꯒꯤꯗꯣ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯇꯧꯁꯦ ꯁꯟꯖꯣꯏꯁꯦ ꯑꯦꯛꯇꯔꯁꯨ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯅꯁꯨ ꯎꯈꯤ ꯑꯗꯨꯒ ꯑꯦꯜꯕꯝ ꯑꯃꯗ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯁꯤꯒꯤꯁꯦ ꯑꯃꯔꯣꯝꯗꯁꯨ ꯅꯣꯛꯅꯤꯡꯕ ꯑꯃꯔꯣꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨꯅꯦ ꯋꯥꯕꯁꯨ ꯑꯗꯨꯝ ꯋꯥꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯑꯗꯣ ꯑꯩꯅ ꯑꯁꯤꯒꯤ ꯆꯪꯉꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯋꯥꯡꯈꯩꯗꯒꯤꯀꯣ ꯀꯥꯃꯪꯅꯦꯝ ꯍꯥꯏꯅ ꯃꯥꯒꯤ ꯃꯈꯥꯗ ꯑꯁꯦꯡꯕꯒꯤ ꯍꯥꯏꯔꯗꯤ ꯃꯥꯅ ꯂꯤꯔꯤꯛꯁꯦ ꯄꯨꯕꯤꯔꯛꯑꯦ ꯌꯨꯝꯗꯀꯣ ꯌꯨꯝꯗ ꯄꯨꯔꯛꯑꯒ ꯏꯁꯩꯁꯦ ꯏꯆꯥ ꯏꯕꯨꯡꯉꯣ ꯁꯨꯃꯥꯏꯅ ꯏꯁꯩ ꯑꯃ ꯁꯦꯝꯁꯤ ꯈꯣꯠꯁꯤ ꯍꯥꯏꯔꯦ ꯑꯩꯅ ꯍꯣꯏ ꯀꯀꯥ ꯁꯦꯝꯃꯁꯤ ꯈꯣꯠꯂꯁꯤ ꯍꯥꯏꯔꯦ ꯁꯦꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯕꯤꯟꯗ ꯁꯛꯑꯦ ꯑꯥꯔꯕꯤꯟꯗ ꯁꯛꯄꯁꯦ ꯃꯥꯅ ꯁꯤꯅ ꯏꯁꯩꯁꯦ ꯐꯖꯩ ꯈꯣꯠꯂꯦ ꯌꯥꯝꯅ ꯃꯐꯝ ꯂꯝ ꯑꯃ ꯆꯠꯂꯨꯔꯒ ꯑꯗꯨꯗ ꯏꯁꯩ ꯊꯥꯔ ꯁꯛꯄ ꯏꯁꯩꯅꯤ ꯈꯣꯠꯂꯦ ꯍꯥꯏꯔꯦ ꯑꯗꯣ ꯏꯁꯩꯗꯨꯗꯤ ꯅꯝꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯒ ꯑꯦꯜꯕꯝꯒꯤ ꯃꯇꯥꯡ ꯂꯥꯛꯄꯁꯤꯅꯤꯗꯅꯦꯕ ꯑꯦꯜꯕꯝꯒꯤ ꯃꯇꯥꯡ ꯂꯥꯛꯄꯁꯦ ꯁꯤꯁꯤꯗ ꯀꯅꯥ ꯀꯨꯝꯅꯤ ꯈꯣꯠꯅꯤꯗ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯁꯤꯗ ꯅꯪ ꯀꯨꯝꯃꯨ ꯈꯣꯠꯂꯨ ꯑꯣꯏꯅ ꯇꯧꯕꯅꯦꯕ ꯑꯩꯁꯦ ꯑꯩ ꯉꯝꯃꯣꯏꯗ ꯀꯨꯝꯕ ꯑꯩ ꯀꯃꯥꯏꯅ ꯀꯨꯝꯗꯣꯏꯅꯣ ꯑꯩ ꯀꯩꯝꯇ ꯑꯗꯨꯒꯤ ꯅꯣꯂꯦꯖ ꯂꯩꯇꯦ ꯁꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎ ꯀꯨꯀꯨ ꯑꯩꯅꯗꯤ ꯀꯨꯀꯨ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯋꯦ ꯑꯗꯨꯝ ꯁꯣꯃꯣꯀꯥꯟꯇ ꯀꯣ ꯑꯗꯣ ꯃꯥꯅ ꯗꯍꯟꯁꯨ ꯌꯥꯅꯤ ꯇꯧꯁꯦ ꯈꯣꯠꯁꯦ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯁꯣꯔꯤ ꯔꯤꯍꯥꯔꯁꯦꯜ ꯑꯝꯇꯪ ꯇꯧꯁꯦ ꯁꯤꯅꯦꯕ ꯑꯗꯣ ꯔꯤꯍꯥꯔꯁꯦꯜ ꯇꯧꯕ ꯆꯠꯄꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯋꯥꯟꯗꯦ ꯑꯃꯈꯛꯇꯪ ꯔꯤꯍꯥꯔꯁꯦꯜꯗꯤ ꯇꯧꯕ ꯆꯠꯂꯦ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯣ ꯀꯣꯏꯗꯅꯕ ꯀꯥꯏꯅꯀꯣ ꯑꯗꯨ ꯔꯤꯍꯥꯔꯁꯦꯜꯗꯣ ꯇꯧꯕ ꯆꯠꯂꯦ ꯑꯗꯨ ꯃꯇꯝ ꯑꯃꯨꯛ ꯂꯦꯞꯄꯒ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯑꯗꯨꯗ ꯇꯧꯈꯤ ꯑꯗꯨꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯃꯥꯅꯤ ꯑꯍꯥꯟꯕ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯗꯦ ꯃꯈꯥ ꯇꯥꯕꯁꯦ ꯇꯥꯎꯑꯣꯗꯤ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯑꯩꯁꯨ ꯇꯥꯟꯖꯥꯕꯨꯗꯤ ꯌꯦꯡꯉꯤꯅꯦꯕ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯟꯖꯥ ꯌꯦꯡꯉꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯑꯃ ꯇꯧꯔꯕꯅꯤꯅ ꯑꯩꯁꯨ ꯃꯈꯥ ꯑꯗꯨꯝ ꯆꯪꯖꯅꯤꯡꯕ ꯍꯥꯏꯗꯨ ꯂꯩꯗꯤ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯇꯥꯏꯃꯤꯡꯁꯦ ꯐꯪꯗꯕ ꯍꯧꯖꯤꯛꯁꯦ ꯂꯥꯛꯀꯅꯤ ꯑꯩ ꯈꯪꯉꯦ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯩ ꯈꯪꯉꯦꯕ ꯑꯗꯩ ꯑꯗꯨ ꯈꯛꯇ ꯅꯠꯇꯕ ꯁꯟꯖꯣꯏ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯁꯟꯖꯣꯏꯅ ꯑꯇꯣꯞꯄ ꯏꯁꯥꯅ ꯋꯥꯔꯛ ꯇꯧꯗꯕꯗꯁꯨ ꯑꯗꯨꯝ ꯆꯠꯂꯒ ꯑꯩ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯎꯖꯩꯕ ꯁꯟꯖꯣꯏꯅ ꯑꯦꯁꯤꯁ ꯇꯧꯕ ꯑꯗꯨꯒ ꯕꯦꯛ ꯁ꯭ꯇꯦꯖꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯎꯖꯩ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯌꯥꯝ ꯑꯃ ꯏꯁꯩꯒꯤꯗꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯦꯜꯕꯝꯒꯤꯗ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯑꯦꯜꯕꯝꯁꯦ ꯑꯅꯝꯕꯅ ꯑꯩ ꯆꯠꯂꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯁꯩ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯌꯦꯡꯖꯩꯌꯦꯕ ꯌꯦꯡꯖꯩ ꯍꯥꯏꯗꯤ मोइना तौइसे कमाई तौइनो गाय सुम आइना तंबजु चप्पजु फंगदबा टाइमिंग से मीना तौबदो आई नो तौब गायदो अदुनेबा अदु अदुमाइनम चले अखोने सुदाजबदने संजोइजे याम वानासु हौरेनसु ताइ होय होय इसामक्सु जुम खंजै अदुगा संजोइगी माइंडसेट या अखोने याम नुंगाइ जैसे इसाई अमा कंपोज तौबा नत्रगना तंबा लाकपसे थमोइ सेंगना हाइतारगदि विदाउट एनी पेमेंट फ्री ऑफ कॉस्ट तौगे सु ताइ सी क्या मुक चुमदोइनो
ꯁꯤ ꯆꯨꯝꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯩ ꯅꯥꯛꯇ ꯂꯥꯛꯄꯗ ꯑꯗꯨꯝ ꯈꯪꯕꯤꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯩ ꯃꯤꯅꯁꯨ ꯁꯛꯀꯥꯏꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯦ ꯁꯤꯗꯤ ꯑꯗꯨꯝ ꯂꯣꯏ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯁꯛ ꯀꯥꯛꯄ ꯃꯤꯅꯗꯤ ꯍꯦꯟꯅ ꯂꯣꯏꯅꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕꯗꯤ ꯍꯦꯟꯕ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯕꯁꯦ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯅꯪꯒꯤ ꯁꯛ ꯀꯥꯛꯄ ꯇꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏ ꯁꯤꯁꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯏꯁꯩꯒꯤ ꯍꯣꯏ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁ ꯍꯥꯏꯕꯁꯤ ꯗꯥꯏꯔꯦꯛ ꯐ꯭ꯔꯤꯗꯗꯤ ꯑꯩ ꯇꯧꯗꯦ ꯐ꯭ꯔꯤꯗꯗꯤ ꯇꯧꯗꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯠꯇꯕ ꯔꯦꯀꯣꯔꯠ ꯇꯧꯕ ꯍꯥꯏꯁꯦ ꯑꯩ ꯊꯟꯗꯅ ꯉꯝꯕ ꯅꯠꯇꯦꯕ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒꯤꯇꯔ ꯈꯣꯡꯕ ꯀꯣ ꯄꯦꯅꯥ ꯈꯣꯡꯕ ꯃꯌꯥꯝꯁꯦ ꯀꯧꯕꯅꯤꯅ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯄꯦꯃꯦꯟꯁꯦ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯏꯁꯩ ꯁꯦꯝꯕ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯏꯈꯥꯗꯕ ꯑꯉꯥꯡ ꯑꯣꯏꯔꯁꯨꯀꯣ ꯃꯣꯏꯒꯤ ꯂꯥꯛꯄꯁꯦ ꯑꯩꯅ ꯇꯧꯖꯕꯁꯦ ꯀꯩꯝ ꯅꯠꯇꯦ ꯑꯩꯗꯤ ꯑꯅꯧꯕ ꯃꯤꯁꯦ ꯌꯥꯝꯗꯤ ꯄꯨꯊꯣꯛꯅꯤꯡꯉꯦ ꯑꯗꯣ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯏꯁꯩ ꯑꯃ ꯁꯦꯝꯕꯗ ꯌꯥꯝꯗ꯭ꯔꯕꯗ 35-50 ꯁꯥꯏ ꯆꯪꯉꯦ ꯀꯣ ꯆꯪꯅꯕꯁꯤꯗ ꯃꯣꯏ ꯄꯩꯁꯥꯗꯤ ꯑꯉꯥꯡꯁꯦ ꯂꯩꯖꯗꯕ ꯑꯗꯩ ꯏꯁꯩꯗꯤ ꯐꯖꯅ ꯁꯛꯄ ꯂꯩꯌꯦꯕ ꯑꯗꯨ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔ ꯄꯩꯁꯥ ꯄꯨꯊꯣꯛꯑ ꯁꯛꯇꯣꯏꯅꯣ ꯑꯗꯣ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ masana paisa tanjara saktoine masana paisa tanjadoine hojikti isai tang sakpana kano oide album change wa isai tang sa hojikti isai tang ekta sa yate hojikti video aibamju lakone video sekta namnei ko nammani na aidi sumai aigi wakhanda moigi chingan japsa moigi kano do sai na nei le pa kya kamai le kolage aina direct pang mang ngam su nate ngam bai je sana tan isai du budi ai su nung pan ba khotpa lyrics ke ka btai ngang na ba khotpa du ma dai side nung loi leire taw da bu noi guitar khong bagi noi yam da lupa lising ani hum di noi adum pi go adum di hai ko aduga moi myam se pira matung da moi isai aina noi pa ma ba khola ba kano taw si sema ji kholle hai master sabu ki level adu bukti ai maina seme adu daga video gi matang gi su adum ai kano taw sum sana matam da khoi gi director khoi gi to khong am lai ko ai ngai ja ba to director film gi line su dum sanjoi dum khong dai khang jai bo khangnai khangna ba lai hai ai dada adu dagi isai swa hai le angang gi video na mari ngam maroi adu mateng khara kano to bi khot piyo hai moi su dum nungsi bi ne isai phaja ba su thigera phaja gera moi su dum tau bi ba adu maina ai khara di tau jai hai ta pai am noi adu sanjoi na ne isai se chatpa matam dai dar hojik se like 15 day chakha lai ni 2015 day na 24 buk se si chap matam si da sanjoi da yamna nungai gi ba moment am tang thambe ne nungai bi se kem na te isai chatpa da oi tar ga di akhoina khong da babu china yam penbi na harauna tara mo pi pa sina ya phajai adu to thagal la khasi ne ba koi na artist akhoina pa ma si de asini sige sine kwai nungai tab ni kwai nungai tab ji sham tengna gre da isai chatpa da gari pamchar oi ba si mu nungai da ni su de ai digi isai khongam dai khulai ga yarak ta ba loire si di do khulai ya de isai khongam dai da kai no taw de sia adu ne sei di hauda ya adu ba music direction taw na taw thaina gi isai oi ba yai hauji ki isai oi ba yai amma tang hai bi ne sanjoi na sum thamoi de strike taw e ai gi samna hai ba ne akhoina aina hauji thamoi da gi hauji semjar ju isai se ko thamoi da gi hauji aina phajaba ma sem se adu akhoi ju hai ju hang ne wahang kari gi no thaina gi isai sina magun yam lai ram se kai gi no adu aina lak chan ngi se adu ai ju hauji ge ai isai se mi ne ai ju sem boi na ju hang ne ko san de samna hai tam da kem na lam dre samna hai tam thaina gi sina akhoi gi na yam tang na audio je thoe hauji ki akhoi gi hauji ki samna na hauji ki audio thok je ne mini kang wai nga le among thok ka ne phone gi ju ni na ko adu main di le adu ga aina kwai da gi thaina gi pamja ba hai tar ga di kano ja hauji ki aina semba na ta do ko kano akhoi ojati je na sakpa kai nuja kana gi senglung do bo do adum dai phajana tare original budi mingoi banjare numai them pahari gi ni da original sa hoi aina khangjau ho da di sum stage ta ga akhoi sum peak pani na radio nu ai kya khangau hai di khang tar ga su ta san ba do mit na kong urak ba da di khon khang ba ojati je dum uri ba
मा अदुम जाकनागी चेंगलों ने आइना मिन उजरकपदनी को अदुबु थाइनागी अमुक ओजा पारियुना साउंगबदुना मु अखोइना अखोइ पोक्चिंगाइगी ओइरमदो मालाक हाइतारे आइना सम अदु मते अमतंग थम्बियो द पीस यम बाम्बा स्टाइल वर्सु अदुगी सिगी पीसे samjala dum khong ke ko ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯥꯀꯣꯡꯁꯦ ꯑꯗꯨꯝ ꯌꯨꯔꯒ ꯂꯩꯕ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔ ꯂꯩꯕꯁꯦ ꯐꯁꯨ ꯐꯖꯩ ꯂꯣꯏ ꯊꯥꯏꯅꯒꯤ ꯑꯣꯖꯥꯁꯤꯡꯅ ꯁꯦꯝꯕꯤꯔꯝꯕꯁꯤꯅ ꯍꯦꯜꯂꯦꯀꯣ ꯏꯁꯩꯁꯦ ꯑꯗꯨꯝ ꯅꯥꯀꯣꯡꯁꯤꯗ ꯑꯗꯣ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯗꯣ ꯃꯒꯨꯟ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯁꯦꯝꯃꯤꯅꯤ ꯑꯗꯣ ꯊꯥꯏꯅꯒꯤ ꯑꯣꯖꯥꯁꯤꯡꯅ ꯁꯦꯝꯕꯤꯔꯝꯕꯁꯦ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯌꯧꯒꯗꯒꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯟꯖꯩꯁꯦ ꯑꯗꯨꯝ ꯌꯧꯔꯛꯇꯤ ꯌꯧꯔꯛꯀꯅꯤ ꯈꯤꯇꯪ ꯀꯣꯛ ꯊꯥꯗꯔꯒꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯨꯡꯁꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯣꯛ ꯊꯥꯗꯕ ꯍꯥꯏꯁꯦ ꯀꯣꯛꯁꯦ ꯐꯖꯅ ꯊꯥꯗꯗꯣꯏꯅꯦꯕ ꯊꯥꯗꯕꯁꯦ ꯍꯪꯅꯤꯡꯉꯦꯕ ꯀꯣꯏꯁꯟꯁꯦ ꯀꯃꯥꯏꯅ ꯌꯧꯒꯅꯤ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯡꯗ ꯐꯣꯟ ꯊꯥꯏꯅꯗꯤ ꯑꯣꯗꯤꯑꯣ ꯈꯤꯇꯪꯅꯦꯕ ꯑꯣꯗꯤꯑꯣꯁꯤꯗ ꯀꯤꯁꯦꯠꯅꯦꯕꯀꯣ ꯂꯩꯅꯔꯝꯃꯤꯁꯦ ꯏꯁꯩ ꯇꯥꯕꯒꯤ ꯃꯤꯗꯤꯌꯝꯁꯦ ꯑꯗꯨ ꯈꯛꯇꯅꯦ ꯑꯗꯨꯗꯨꯅ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯑꯗ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯗꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯤꯀꯨꯞ ꯀꯥꯡꯒ ꯏꯁꯩꯁꯦ ꯐꯣꯟ ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯤ ꯆꯨꯝꯅꯤꯅ ꯑꯗꯨꯝ ꯊꯣꯛꯑꯦ ꯏꯁꯩꯒꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯥꯊꯤꯒꯖꯥꯠꯅꯤꯗ ꯀꯩ ꯑꯦ ꯑꯥꯏ ꯇꯧꯔꯛꯄꯗ ꯑꯦ ꯑꯥꯏꯅꯒ ꯁꯨꯔꯒ ꯄꯥꯜꯂꯒ ꯊꯥꯗꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯗꯕ ꯁꯤꯡꯒꯔ ꯃꯌꯥꯝ ꯑꯃ ꯁꯛꯀꯠꯂꯛꯏꯅꯦ ꯕꯦꯔꯥꯅꯤ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯑꯩꯁꯨ ꯊꯝꯖꯒꯦꯕ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯊꯥꯏꯅꯒꯤ ꯏꯁꯩꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯁꯦ ꯊꯥꯏꯅꯗꯤ ꯀꯟꯁꯔꯠ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯚ ꯀꯟꯁꯔꯠꯀꯁꯦ ꯆꯍꯤ ꯑꯃꯗ ꯑꯃꯨꯛ ꯑꯅꯤ ꯈꯛꯇꯅꯦꯕ ꯇꯧꯗꯣꯏꯁꯦ ꯂꯥꯏꯛ ꯃꯇꯝꯗꯨꯒꯤ ꯃꯍꯥꯚꯥꯔꯠ ꯔꯨꯕ꯭ꯔꯥꯛ ꯀꯥꯏꯅ ꯑꯗꯒꯤ ꯃꯦꯁꯇ꯭ꯔꯣ ꯀꯥꯏꯅ ꯂꯩꯕ ꯁꯨꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯕꯦꯟ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯁꯤꯕꯨꯗꯤ ꯃꯇꯝꯁꯤꯒꯤ ꯑꯑꯣꯟꯕꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯎ ꯇꯥꯕꯅꯤ ꯑꯗꯣ ꯏꯁꯩꯗꯤ ꯏꯁꯩꯅꯤ ꯆꯞ ꯃꯥꯟꯅꯩ ꯊꯃꯣꯏꯗ ꯂꯣꯏꯅꯃꯛ ꯂꯩꯗꯣꯏꯅꯤ ꯃꯇꯝꯗꯨꯒꯤ ꯋꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯅꯦ ꯁꯟꯖꯣꯏꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯈꯣꯡꯕꯤꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯀꯝꯄꯣꯖꯔꯅ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯁꯤꯡꯒꯔꯅ ꯁꯛꯄ ꯁꯟꯖꯣꯏꯅꯗꯤ ꯀꯝꯄꯣꯖ ꯇꯧꯕ ꯅꯠꯇꯕ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯀꯔꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄꯥꯝꯖꯕꯗꯤ ꯂꯩ ꯍꯧꯖꯤꯛꯀꯤꯁꯤ ꯄꯥꯝꯕꯗꯤ ꯄꯥꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯦ ꯊꯥꯏꯅꯒꯤꯅ ꯑꯗꯨꯝ ꯊꯥꯏꯅꯒꯤꯗꯣ ꯑꯃ ꯇꯝꯕꯤꯌꯨ ꯑꯗꯨꯝ ꯍꯦꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯩꯅꯣ ꯀꯩꯅꯣꯅ ꯁꯛꯇꯣꯏꯅꯦ ꯆꯥꯛꯂꯤꯕ ꯂꯥꯡꯃꯩ ꯇꯧꯕꯗꯣ ꯑꯁꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯆꯥꯛꯂꯤꯕ ꯂꯥꯡꯃꯩꯁꯦ ꯚꯔꯖꯟ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯟꯖꯣꯏ ꯏꯁꯩ ꯁꯨꯝ ꯂꯥꯛꯏꯀꯣ ꯐꯤल्मꯒꯤ ꯂꯥꯏꯟꯗꯅꯦ ꯁꯟꯖꯣꯏꯅ ꯗꯤꯔꯦꯛ ꯇꯧꯕꯤꯈꯤꯕ ꯐꯤल्म ꯑꯦꯋꯥꯔꯗꯀꯨꯝꯕ ꯐꯪꯕꯤꯕ ꯅꯠꯇ꯭ꯔꯒꯁꯨ ꯖꯁ ꯀꯩꯅꯣ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯈꯨꯠ ꯊꯥꯕꯤꯈꯤꯕ ꯐꯤल्मꯒꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯐꯤल्मꯁꯦ ꯑꯩꯈꯣꯏꯗꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯧꯔꯤꯕꯅꯤꯅ ꯀꯌꯥꯗꯤ ꯆꯪꯖꯟꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯃꯅꯤꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯤल्मꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯊꯧꯖꯥꯟ ꯀꯣ ꯑꯗꯣ ꯊꯣꯛꯂꯛꯇ꯭ꯔꯤ ꯊꯧꯖꯥꯟꯁꯦ ꯊꯣꯛꯇ꯭ꯔꯤ ꯉꯥꯏ ꯂꯩꯔꯦ ꯑꯗꯣ ꯊꯣꯛꯈꯤꯕꯗ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯒꯤ ꯂꯣꯏꯌꯨꯝꯕꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯏꯔꯤꯛ ꯊꯣꯛꯀꯗꯕꯗꯤ ꯌꯥꯝꯅꯗꯤ ꯂꯩ ꯁꯦꯝꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯏꯁꯩ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯀꯩꯅꯣ ꯇꯧꯔꯤ ꯀꯩꯅꯣꯒꯤ ꯃꯤꯍꯨꯜ ꯍꯥꯏꯅ ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯗꯣ ꯃꯣꯏ ꯀꯩꯅꯣ ꯐꯤल्मꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯊꯣꯛꯀꯅꯤꯁꯨ ꯍꯥꯏ ꯑꯗꯣ ꯈꯪꯗ꯭ꯔꯤꯕꯣ ꯑꯩꯁꯨ ꯑꯗꯨ कमाई थोक्तोइनोदि खंदे अइगोंदा पिक्चर येंगा सेम्बा खोटपा आइबुदि हुजिक्ति हौजरे अदुगुम्बा बैकग्राउंड खरा अदुम सेमे अदो बैकग्राउंड से याम का हेना सेम्बसिजु नौरिमने होय किजय हाइतारे अदुना का हेना जु सेमद्रि अदुगुम्बा खा सेमगा लेरे के अदुगा हुजिक संजोय जे इसायु चले अदगी युमदसु प्रोजेक्ट तौवे अदुगा कपल लाइफ चंगे टाइम मैनेजमेंट दि कमाई तौगे अस टाइम जे सामना मतलब
ꯑꯩ ꯋꯥꯏꯐ ꯐꯕꯒꯤꯅꯦꯅ ꯑꯃꯨꯛ ꯈꯜꯂꯦ ꯀꯩꯒꯤ ꯅꯣꯏꯗꯤ ꯏꯁꯩꯁꯨ ꯆꯠꯇꯣꯏꯅꯤ ꯑꯩ ꯏꯁꯩꯁꯨ ꯁꯦꯝꯗꯣꯏꯅꯤ ꯑꯗꯒꯤ ꯅꯪꯅꯅꯕ ꯂꯣꯏ ꯇꯧꯕꯁꯦ ꯃꯥꯅꯅꯦꯕ ꯃꯔꯨꯑꯣꯏꯅ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯀꯩꯁꯨ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯎꯔꯦꯀꯣ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯑꯗꯣ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯌꯥꯎꯔꯛꯄꯅꯤꯅ ꯏꯁꯩ ꯁꯦꯝꯕꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡ ꯅꯥꯔꯛꯑꯦ ꯑꯃ ꯀꯣ ꯄꯤꯕꯅꯤꯅ ꯑꯌꯨ ꯀꯩꯝ ꯍꯥꯏꯕꯒ ꯍꯥꯏꯕꯖꯥꯠ ꯅꯠꯇꯦ ꯃꯣꯏꯗꯤ ꯈꯪꯍꯧꯗꯅ ꯏꯁꯩ ꯁꯦꯝꯃꯤꯉꯩꯗ ꯂꯥꯎꯁꯜꯂꯛꯄꯤꯅꯦ ꯑꯗꯨꯝ ꯀꯞꯄꯗꯣ ꯑꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯋꯥꯏꯐꯁꯤꯅ ꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗ ꯇꯥꯏꯃꯤꯡꯁꯤ ꯈꯤꯇꯪꯕꯨꯗꯤ ꯃꯥꯅ ꯁꯤꯟꯗꯣꯛꯑꯦꯀꯣ ꯁꯨꯃꯥꯏꯅ ꯑꯩ ꯁꯤ ꯇꯥꯏꯃꯤꯡꯁꯦ ꯑꯩ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯂꯧꯔꯒꯦ ꯈꯣꯠꯂꯒꯦ ꯅꯪꯅ ꯀꯩꯅꯣ ꯇꯧꯔꯣ ꯏꯁꯩ ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯂꯣꯏ ꯇꯧꯖꯔꯣ ꯈꯣꯠꯂꯣ ꯑꯗꯣ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯩꯅ ꯏꯁꯩ ꯆꯠꯄꯗ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯆꯥꯗꯕꯤꯗ ꯑꯗꯨꯝ ꯉꯥꯏꯔꯝꯃꯦꯕ ꯑꯗꯨꯅ ꯇꯥꯟ ꯌꯥꯝ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯥꯏꯔꯒꯗꯤ ꯔꯤꯗꯃꯤꯛ ꯁꯦꯟꯁ ꯌꯥꯝ ꯋꯥꯡꯕ ꯑꯗꯨꯅꯅꯦ ꯁꯟꯖꯣꯏꯅ ꯉꯁꯤ ꯌꯥꯝ ꯉꯥꯜꯂꯤꯁꯦ ꯑꯩ ꯋꯥꯈꯜꯂꯣꯟꯗ ꯑꯗꯣ ꯁꯟꯖꯣꯏ ꯁꯨꯃꯥꯏꯅ ꯀꯄꯜ ꯂꯥꯏꯐ ꯆꯪꯗ꯭ꯔꯤꯉꯩꯗꯅꯦ ꯁꯤꯗꯁꯨ ꯍꯪꯒꯦꯀꯣ ꯁꯨꯝ ꯍꯥꯏꯖ ꯍꯧꯖꯤꯛꯄꯨꯗꯤ ꯋꯥꯏꯐ ꯑꯣꯏꯔꯦ ꯋꯥꯏꯐꯀꯤ ꯂꯝꯗꯒ ꯏꯁꯩ ꯆꯠꯄ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯗꯨ ꯆꯠꯂꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁꯤ ꯌꯥꯝ ꯅꯣꯛꯅꯤꯡ ꯂꯩ ꯋꯥꯏꯐꯀꯤ ꯂꯝꯁꯦ ꯍꯥꯎꯔꯩꯕꯤꯅꯦ ꯍꯥꯎꯔꯩꯕꯤꯗ ꯆꯠꯄꯒ ꯁꯤꯁꯨ ꯃꯥꯒ ꯑꯩꯒ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦꯕꯀꯣ ꯀꯩ ꯍꯥꯏꯗꯤ ꯆꯠꯇꯥꯔꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯅꯣꯅꯤꯗ ꯏꯁꯩ ꯆꯠꯄꯗꯨꯗ ꯑꯗꯨꯗ ꯆꯠꯈ꯭ꯔꯦꯀꯣ ꯃꯣꯏꯒꯤꯗ ꯆꯠꯈ꯭ꯔꯒ ꯀꯣꯟꯇꯪꯗ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯃꯨꯛꯀꯁꯨ ꯏꯁꯩ ꯇꯧꯋꯦꯕ ꯑꯗꯨꯝ ꯀꯥꯟꯗ ꯃꯣꯏꯗꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯩꯗꯣ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯗꯕ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯦ ꯑꯍꯥꯟꯕ ꯇꯧꯈꯤꯕꯗꯣ ꯀꯣꯟꯇꯪꯗ ꯅꯦꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯄꯥꯝꯖꯕꯒꯤ ꯑꯣꯏꯅ ꯅꯦꯛꯄ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯇꯣ ꯑꯇꯣꯞꯄꯗ ꯑꯣꯏꯔꯝꯃꯦꯕ ꯑꯇꯣꯞꯄꯗ ꯑꯣꯏꯔꯝꯕ ꯏꯁꯩ ꯄꯥꯝꯕꯩ ꯑꯣꯏꯔꯝꯗꯕ꯭ꯔꯥꯁꯨ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯤꯗꯀꯣ ꯑꯩ ꯁꯨꯝ ꯑꯍꯥꯟꯕꯒꯤ ꯑꯗꯣ ꯋꯥꯈꯜꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯌꯦ ꯍꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯆꯠꯄꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯦꯍꯦ ꯍꯥꯏꯗꯤ ꯊꯥꯏꯅꯌꯦ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤꯀꯣ ꯏꯁꯩ ꯁꯦꯝꯃꯁꯨ ꯑꯗꯩꯗꯤ ꯆꯠꯅꯤꯡꯉꯁꯨ ꯁꯨꯝ ꯊꯦꯡꯅ ꯆꯠꯂꯁꯨ ꯀꯩꯝꯇ ꯑꯩꯈꯣꯏ ꯏꯃꯥ ꯍꯥꯏꯗꯤ ꯃꯣꯏꯅꯅꯦꯕ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯋꯥꯏꯐꯅ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯈꯠꯂꯛꯄꯤꯅꯦꯕ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯁꯨ ꯋꯥꯈꯜ ꯈꯜꯂꯛꯑꯦ ꯍꯜꯂꯛꯄꯗ ꯃꯣꯏ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ ꯍꯥꯏꯗꯤ ꯇꯨꯝꯃꯝꯃꯗ꯭ꯔꯥ ꯇꯨꯝꯃꯝꯃꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯗꯨ ꯅꯥꯕ꯭ꯔꯥ ꯅꯥꯗꯕ ꯀꯣꯛꯁꯤꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯑꯗꯨꯅ ꯄꯨꯔꯥ ꯆꯦꯟꯖꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯁꯤꯌꯔꯤꯡ ꯀꯦꯌꯔꯤꯡ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕꯗꯨꯅꯦꯕ ꯀꯄꯜ ꯂꯥꯏꯐ ꯆꯪꯉꯦ ꯄꯨꯟꯁꯤ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯀꯄꯜ ꯂꯥꯏꯐ ꯆꯪꯉꯁꯨ ꯆꯪꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏ ꯍꯤꯡꯉꯤꯅꯦꯕ ꯐꯔꯦ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯁꯟꯖꯣꯏꯁꯦ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯣꯏꯔꯦ ꯕꯦꯟ ꯋꯥꯔꯛ ꯇꯧꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯂꯝ ꯑꯃꯗꯤ ꯑꯦꯜꯕꯝꯗ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯕꯦꯛꯒ꯭ꯔꯥꯎꯟ ꯁ꯭ꯀꯣꯔ ꯇꯧꯈ꯭ꯔꯦ ꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯀꯣ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯀꯦꯔꯤꯌꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯅꯤꯡꯉꯤ ꯌꯥꯏꯌꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯂꯩꯔꯦ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯇ ꯀꯣ NAP ꯂꯥꯛꯄꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯗꯤ ꯂꯣꯏ ꯌꯥꯎꯔꯦ ꯑꯅꯥꯕꯗꯐꯥꯎꯗ ꯃ꯭ꯌꯨꯖꯤꯛꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯗ ꯄꯤꯌꯥꯅꯣ ꯃꯈꯣꯟ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯁꯨꯝꯕ ꯃꯌꯥꯝꯅ ꯃ꯭ꯌꯨꯖꯤꯛ ꯃꯈꯣꯟꯁꯤꯅ ꯑꯗꯨꯒꯨꯝꯕ ꯑꯅꯥꯕꯐꯥꯎꯗ ꯂꯥꯏꯌꯦꯡꯕꯁꯨ ꯉꯝꯃꯦ ꯑꯗꯨꯏ ꯃꯊꯛꯇ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯔꯦ ꯃ꯭ꯌꯨꯖꯤꯛꯇ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯣꯏ ꯊꯥꯏꯅꯗꯤ ꯅꯪ ꯃ꯭ꯌꯨꯖꯤꯛ ꯇꯧꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯌꯥꯝ ꯍꯥꯏꯅꯩ ꯍꯥꯏꯕꯀꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯑꯣꯖꯥ ꯑꯣꯏꯕꯁꯨ ꯌꯥꯔꯦ ꯂꯣꯏ ꯌꯥꯔꯦꯗ ꯑꯅꯝꯕꯅ ꯂꯣꯏ ꯌꯥꯝ ꯊꯤ ꯀꯥꯟꯅꯔꯦ ꯍꯧꯖꯤꯛ MUꯗ ꯍꯥꯡꯉꯦ ꯀꯣ ꯑꯗꯨꯗꯒꯤ MUC ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯥꯟꯅꯕ ꯂꯣꯏꯅ ꯐꯪꯉꯦ ꯍꯧꯖꯤꯛꯇꯤ ꯃ꯭ꯌꯨꯖꯤꯛꯁꯤꯅ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯁꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯩꯅꯦꯅ ꯊꯝꯕꯤꯒꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯔꯣꯝꯗꯗꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕ ꯌꯥꯏ ꯃ꯭ꯌꯨꯖꯤꯛꯁꯤꯅ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯍꯥꯏꯒ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ ꯁꯥꯎꯅꯤꯡꯉꯦꯅ ꯈꯜꯂꯁꯦꯕ ꯁꯥꯎꯅꯤꯡꯉꯒꯁꯨ ꯑꯩ ꯏꯁꯇꯗꯤꯑꯣ ꯀꯥ ꯆꯪꯉꯒꯗꯤ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯐꯥꯊꯩꯌꯦꯕ ꯑꯗꯨꯗꯨꯅ ꯁꯤꯃ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕꯁꯨ ꯌꯥꯏ ꯍꯥꯏꯁꯦ ꯁꯤꯁꯦ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯖꯥꯠꯅꯤꯗ ꯃꯉꯣꯟꯗ ꯑꯩ ꯃꯔꯛꯇ ꯀꯩꯅꯣꯝ ꯊꯝꯖꯒꯦꯕꯀꯣ ꯑꯩꯅ ꯅꯥꯕꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩ ꯑꯗꯨꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯗꯨꯗ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯅꯦ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ
ꯁꯣꯞ ꯄꯤꯌꯥꯅꯣ ꯃꯈꯣꯟꯁꯦ ꯊꯥꯏꯌꯦꯕ ꯍꯣꯜ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯧꯒꯠꯂꯦ ꯑꯗꯨꯗ ꯑꯅꯥꯕꯁꯤ ꯀꯥꯎꯊꯣꯛꯍꯜꯂꯦꯕ ꯑꯩꯁꯨ ꯀꯨꯏꯅ ꯅꯥꯔꯝꯃꯦ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯩ ꯑꯗꯨꯒꯤ ꯇꯁꯦꯡꯅ ꯑꯗꯨꯒꯤ ꯐꯣꯀꯁꯇꯒꯤꯁꯨ ꯑꯩꯅ ꯉꯁꯤ ꯄꯤꯌꯥꯅꯣ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯄꯤꯌꯥꯅꯣꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨ ꯃꯣꯏꯅ ꯀꯤꯕꯣꯔꯗꯤꯁ ꯎꯅꯖꯕꯅꯦ ꯑꯗꯣ ꯁꯟꯖꯣꯏ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯣ ꯃꯔꯛꯁꯤꯗ ꯑꯩ ꯈꯤꯇꯪ ꯇꯛꯈꯠꯆꯔꯛꯀꯦꯕ ꯁꯟꯖꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤꯅꯦ ꯏꯁꯩ ꯁꯛꯄꯗ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯔ ꯃꯌꯥꯝ ꯑꯃꯗꯤ ꯂꯣꯏꯅꯕꯤꯔꯦ ꯁꯤꯡꯒꯔ ꯃꯌꯥꯝꯁꯤꯗ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯒꯦ ꯅꯨꯡꯉꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯁꯨꯝ ꯁꯤꯡꯒꯔ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯦ ꯂꯣꯏꯅꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯕꯨꯛꯇꯤ ꯄꯟꯖꯔꯣꯏꯒꯦꯗꯤ ꯁꯨꯝ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯊꯝꯖꯔꯒꯦ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯡꯒꯔꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯨꯔ ꯆꯥꯅ ꯁꯛꯄꯤꯔꯛꯄꯁꯦ ꯁꯤꯁꯤꯅ ꯈꯣꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯗꯨ ꯈꯤꯇꯪ ꯈꯪꯖꯒꯦ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯁꯦ ꯁꯤꯁꯤꯒ ꯍꯤꯟꯗꯨꯁꯇꯥꯅꯤ ꯃ꯭ꯌꯨꯖꯤꯛꯀꯁꯦ ꯈꯦꯠꯅꯕ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯕꯤꯌꯨꯅꯦ ꯈꯤꯇꯪ ꯈꯦꯠꯅꯩ ꯑꯗꯨꯗꯤ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯐꯣꯛ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯖꯔꯝꯃꯕꯅꯦꯕ ꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯝꯃꯕ ꯑꯗꯨꯝ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯪꯉꯥ ꯍꯥꯏꯔꯛꯄꯗꯒꯤ ꯂꯩꯔꯝꯃꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛ ꯀꯩꯀꯥꯁꯤꯁꯨ ꯂꯩꯔꯝ ꯇꯥꯔꯒꯁꯨ ꯈꯦꯠꯅꯈ꯭ꯔꯦꯕ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯃꯅ ꯐꯣꯛꯀꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯏꯁꯩꯗ ꯌꯦꯡꯉꯣꯕ ꯃꯌꯦꯛꯇ ꯑꯣꯏꯔꯣ ꯁꯩꯗꯥꯗ ꯑꯣꯏꯔꯣ ꯑꯗꯨꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯦꯅꯥ ꯈꯣꯡꯕꯗꯕꯨ ꯑꯣꯏꯔꯣ ꯃ꯭ꯌꯨꯖꯤꯛꯁꯦ ꯃꯈꯜ ꯌꯥꯝ ꯊꯤꯅ ꯀꯩꯅꯣꯝ ꯂꯩꯕꯅꯦ ꯑꯗꯨꯒ ꯀ꯭ꯂꯥꯁꯤꯀꯦꯜ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯁꯣꯝꯗꯅ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯩꯃꯛꯇꯪ ꯉꯪꯉꯛꯇꯥꯁꯨ ꯔꯥꯒ ꯅꯨꯡꯒ ꯃꯌꯥꯝ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯅ ꯌꯥꯝ ꯈꯦꯠꯅꯩꯌꯦ ꯁꯣꯝꯅ ꯁꯨꯝ ꯄꯥꯝꯖꯕ ꯔꯥꯒꯗꯤ ꯀꯩ ꯑꯣꯏ ꯔꯥꯒꯁꯦ ꯀꯔꯝꯕꯗꯣ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜꯗ ꯔꯥꯒꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯥꯃꯟ ꯅꯨꯡꯃꯟ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯄꯥꯝꯕꯗꯤ ꯂꯣꯏ ꯄꯥꯝꯃꯦ ꯑꯗꯣ ꯍꯣꯏ ꯐꯖꯕ ꯊꯤꯕꯗꯤ ꯈꯪꯗꯦ ꯑꯗꯣ ꯌꯃꯟꯒꯨꯝꯕꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯌꯃꯟꯗꯤ ꯍꯧꯖꯤꯛꯀꯥꯟ ꯏꯕꯟ ꯃꯅꯤꯄꯨꯔꯤ ꯏꯁꯩꯗꯕꯨ ꯂꯩ ꯑꯗꯨꯝ ꯔꯥꯒꯁꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯄꯥꯝꯖꯕ ꯁꯤꯡꯒꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯁꯨꯃꯥꯏꯅ ꯀꯝꯄꯣꯖ ꯇꯧꯔꯒꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯅꯤ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯅꯧꯕ ꯇ꯭ꯔꯥꯏ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯄꯥꯝꯖꯕ ꯀꯝꯄꯣꯖ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯗꯤ ꯊꯝꯕꯁꯦ ꯍꯣꯏ ꯂꯩ ꯇꯥꯔꯒꯁꯨ ꯆꯨꯁꯟꯅꯕꯁꯦ ꯏꯁꯩ ꯈꯔ ꯂꯥꯡꯂꯛꯄ ꯇꯧꯕ ꯏꯁꯩꯁꯦ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯔꯦꯀꯤꯇꯣꯟ ꯍꯥꯏꯗꯤ ꯀꯣ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯆꯨꯁꯟꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯑꯗꯨꯇꯪꯗ ꯁꯦꯝꯃꯣꯏꯅ ꯑꯩ ꯍꯟꯗꯛ ꯑꯇꯣꯞꯄ ꯃꯌꯥꯝ ꯁꯦꯝꯃꯛꯏꯁꯤꯅꯦꯕ ꯑꯩꯅꯁꯨ ꯇꯥꯖꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯁꯟꯖꯣꯏꯒꯤ ꯚꯔꯖꯟ ꯃꯌꯥꯝꯁꯦ ꯔꯦꯒꯦꯇꯣꯟꯒꯨꯝꯕ ꯄꯣꯞꯁ ꯑꯗꯒꯤ R&B ꯁꯤꯗꯒꯤ ꯄꯨꯔꯥ ꯄꯨꯔꯥ ꯇꯣꯞꯊꯣꯛꯑꯀꯥꯟꯗ ꯀ꯭ꯂꯥꯁꯤꯀꯦꯜ ꯑꯗꯒꯤ ꯂꯥꯏꯠ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛ ꯒꯖꯜꯒꯤ ꯃꯑꯣꯡꯗꯒ ꯑꯣꯏꯕ ꯏꯁꯩ ꯇꯁꯦꯡꯅ ꯑꯩ ꯔꯦꯀꯣꯔꯠ ꯇꯧꯕꯁꯨ ꯎꯖꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯅꯧꯕ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯑꯩꯁꯦ ꯑꯅꯝꯕꯅ ꯐ꯭ꯌꯨꯖꯟꯒꯨꯝꯕ ꯌꯥꯝ ꯄꯥꯝꯃꯦ ꯐ꯭ꯌꯨꯖꯟꯁꯤꯅꯦꯕ ꯑꯩꯒꯤ ꯄꯥꯝꯖꯕꯁꯦ ꯑꯗꯣ ꯐ꯭ꯌꯨꯖꯟꯗ ꯑꯅꯝꯕꯅ ꯑꯩ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯃꯌꯥꯝꯁꯦ ꯁꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯕꯦꯟ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯁꯦ ꯕꯦꯟ ꯃꯌꯥꯝ ꯅꯨꯡꯁꯤꯅꯩ ꯑꯩꯈꯣꯏ ꯕꯦꯟ ꯅꯨꯡꯁꯤꯅꯩ ꯂꯣꯏ ꯅꯨꯡꯁꯤꯅꯩ ꯅꯨꯡꯁꯤꯅꯗꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨ ꯔꯤꯂꯦꯁꯟ ꯑꯩ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥ ꯑꯗꯨꯒ ꯀꯌꯥꯝ ꯂꯩꯇꯦꯕ ꯂꯣꯏ ꯅꯨꯡꯁꯤꯅꯩ ꯍꯟꯗꯛ ꯑꯩꯈꯣꯏ ꯂꯥꯟ ꯂꯥꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯤ ꯍꯟꯗꯛ ꯕꯦꯟ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯏꯁꯩ ꯇꯧꯋꯤꯗꯅ ꯑꯗꯨ ꯃꯌꯥꯝꯗꯨ ꯕꯦꯟ ꯍꯥꯏꯕ ꯂꯩꯇ꯭ꯔꯦꯕ ꯂꯩꯇꯦ ꯁꯤꯗꯗꯤ ꯃ꯭ꯌꯨꯖꯤꯛ ꯂꯚꯔ ꯑꯣꯏꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯌꯪ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯗꯅꯦ ꯁꯟꯖꯣꯏꯅ ꯃ꯭ꯌꯨꯖꯤꯛꯄꯨ ꯄꯥꯝꯖꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯗ ꯀꯩ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯩꯒꯤ ꯏꯈꯥ ꯇꯥꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯍꯥꯟꯅ ꯄꯤꯅꯤꯡꯉꯦ ꯑꯗꯨꯗꯒꯤ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯑꯗꯨꯗꯒꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯁꯥꯅ ꯄꯥꯝꯖꯕ ꯂꯥꯏꯟꯁꯦ ꯑꯗꯨꯝ ꯆꯠꯄꯤꯕ ꯁꯤꯃ ꯈ꯭ꯋꯥꯏ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯪꯅ ꯆꯠꯄ ꯑꯩꯅ ꯍꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯗ ꯄꯟꯈ꯭ꯔꯦ ꯑꯣꯖꯥ ꯒꯨꯔꯨ ꯈꯪꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯁꯤꯁꯤꯅꯦꯕ ꯃꯔꯨ ꯑꯣꯏꯅ ꯁꯤꯁꯦ ꯈꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯝꯕ ꯑꯗꯨꯝ ꯐꯪꯉꯛꯀꯅꯦꯕ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯁꯦ ꯑꯗꯣ ꯉꯁꯤ ꯅꯣꯔꯦꯁ ꯋꯤꯟꯗꯣꯒꯤ ꯏꯀꯣꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗ ꯁꯟꯖꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯕ
makha tarakpoina sanjoi ngasi gi se musician noire isai chadde mayama tawre adu hojingna muk stable loiba isagi studio ma leijare ba adu studio se lakna bo hona pata oja kana atana bige aina studio gi hoi aigi sigi line chida yoropada aigi oja ko samna tamda tanaba habiti oja haitare aigi di oja ni tanaba ai mana dum kala to birakane sembirakane ali bebek song tham adu mana mai makhada ai tawjarakane bebek ali song tham se ai ken dang tham jage ko adu bebek ta khoi da bebek chapi matamda magi teaching method se kamai toge teaching method se mi di pra kainum ne khani ado teaching method sungdak tak te mana isai sema ji ne bi yengali jai wona haidi sumai taw si hap chalu si taw ai sungdak tak te ngonda mana akhoi gi oja sina ko oja sina ngonda torom si ai si kano torom ne nam tak khongjalu hai khongjan duine ba ado yengi ne ba ada ni di changa ga khongjan duine khongjan da sida mana sema ma poto kai kai happy no kamai taw ni ai na to mi no ngeng duine aduna takti ai ngonda aduga mana taw du yengo hai yeng mane na hai bane hai takta bi du mi ngau duine visual and u da ko ta le ho duine yam no ai adugi eno mayam dun haitare classes mayam duna ngasi sumai yaurai ne adu hojik tung da lakada project se keki leibi project se hujiki oina di adum khara adum mina nungsi bidana khara haibirakona ai dum khasiama phangchare project di khara yame ai dum samna matamda hujik aina sum phone da sum yingjabata ga ka ningon thamoi kaina khong doi hulak lo ka to adu ma le jare adaki pleti wa chinbiru ai ge kena pada adu ma le re adaki koi debyagi ko debya khetri mayum gi kai pakhang punsina haidi nupa da best toba adum le jare haidi yame aina haji haidi yame lai koi gi dabu winga debya khetri mayum ga sakada ba adagi koi chepuspani ai gi itaw imana ba rahul lasem aidi nushire sapado magi su project ai gonda khara leiri ado project di yang gra khoi da prakash ki bu yauri ba dakte aina susum tajai ba sanjoy hoi da yam hold tor leiba male dagi sanjoy khara por khara puthok do male adum aina dak sei khara project adum mina nushibidana haibire yamna delay adubu shogi nongdam ni mina nushibega tabiyu adum yengbiyu asine ai hainingi se ado kaisu yam ka hena haidana mayamga manana semba ngamdraga su pa aigi best level da ngamnawdi adumana semjabane adu makha sum tarak pada program ju loi dore adu sai degi sum keyboard pi sum ta ba kan thamoi ji da yamna nung si ba khorang ba sai sum sak ni ngak pan ni da sai gi artist oi bani na adu sai sum sak ke na khan ba kai lei ge ko khan akoi di sage ha ba khong age da le na akoi di adi stage da teachers day ma khong am ni na adu gum ma khong am ni min sagu sa ba dum khong age le kai sai no ye tang pa yo da ba makha ta si khang ge ai pam sa wi sapiro nung si mai thong do yeng cha ke khajik tan mo mol nok la i hang la mi tai bang se i hang la mi nang ga theng na dri ngai mamang da sidak se ke oi sai sin nang ne sang ga dom ni sai se du da ede ai di ke no percussion is ne adu so adum aina ta du sai do yam phasan sai thank you loisu lak tore nak se aina su uzau mai ham ju kange sanjo gi studio da koi kai khurma jari boja yambong rkj10 gi magi na ba gi da live tawra ga isai tawgi bado si matang kitang thambyo si gi matang se artist yamna wa bane
ꯀꯣ ꯋꯥꯏ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯏꯅꯐꯝꯁꯨ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯅꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯏꯁꯥꯃꯛꯅ ꯈꯣꯡꯖꯔꯤꯕ ꯈꯨꯠꯂꯥꯏꯁꯦ ꯑꯩ ꯊꯥꯗꯣꯛꯆꯔꯒꯦ ꯃꯌꯥꯝ ꯁꯤ ꯀꯩꯅꯣ ꯂꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯎꯈꯤꯕꯗꯣ ꯑꯗꯨꯗꯩꯗꯨꯗ ꯑꯩꯁꯤ ꯎꯗꯤ ꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯇꯧꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯁꯤ ꯄꯨꯁꯄꯥꯔꯥꯅꯤ ꯗꯥꯁꯅꯤ ꯑꯔꯕꯤꯟ ꯀꯦꯟꯗꯤ ꯑꯦꯁꯦ ꯃꯣꯏꯅ ꯆꯦ ꯄꯨꯁꯄꯥꯔꯥꯅꯤꯅ ꯍꯥꯏ ꯁꯟꯖꯣꯏ ꯅꯪꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗꯣ ꯑꯗꯨꯝ ꯈꯔ ꯆꯥꯎꯗꯥꯏꯅꯦ ꯁꯤꯅꯦꯕ ꯏꯆꯦ ꯌꯥꯝ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦ ꯆꯟꯒꯗ꯭ꯔꯥꯅꯦ ꯍꯥꯏ ꯌꯥꯅꯤ ꯑꯗꯨꯝ ꯌꯥꯅꯕ ꯁꯛꯑꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯁꯨꯃꯥꯏꯅ ꯇꯦꯡꯕꯥꯡ ꯑꯃꯗꯤ ꯇꯧꯔꯁꯤ ꯈꯣꯠꯂꯁꯤ ꯍꯥꯏꯔꯒ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗꯅꯦꯕ ꯏꯆꯦꯅ ꯐꯣꯟ ꯇꯧꯔꯛꯑ ꯑꯁ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯀꯥꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯖꯅ ꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯈꯨꯗꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯅꯔꯦ ꯑꯗꯨꯗꯨꯅ ꯁꯥꯎꯟ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯦꯕ ꯈꯨꯗꯛꯇ ꯁꯤꯜꯂꯛꯄꯅꯤꯅ ꯑꯗꯨꯗꯨꯅ ꯑꯣꯖꯥꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅꯗꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯏꯆꯦ ꯍꯣꯏ ꯑꯗꯩ ꯗꯥꯁꯅꯤ ꯀꯣ ꯑꯗꯒꯤ ꯑꯥꯔꯕꯤꯟ ꯑꯦꯖꯦ ꯗꯥꯀꯤꯟꯗꯤ ꯑꯗꯨꯝ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯇꯧꯖꯈꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ.com ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯟꯖꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯃꯅ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯐꯤꯂꯤꯡꯁ ꯈꯪꯕꯤꯕ ꯑꯋꯥꯕ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯅꯨꯡꯉꯥꯏꯕꯗ ꯈꯛꯇ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯥꯌꯔ ꯍꯟꯗꯛꯀꯤ ꯀꯟꯁꯔꯠ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨ ꯂꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯏꯀꯣꯁ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯅ꯭ꯌꯨꯁ ꯇꯤꯚꯤꯁꯤꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯁꯟꯖꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤ ꯂꯩꯕꯤꯒꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯐꯩ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯈꯪꯗꯕ ꯈꯣꯠꯇꯕ ꯍꯥꯏꯗꯤ ꯃꯤꯅ ꯁꯨꯝ ꯋꯥꯔꯤꯕꯨꯕ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯃꯥꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯈꯣꯠꯇꯒꯤꯅꯣ ꯈꯪꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯂꯩꯕꯁꯦ ꯃꯣꯏꯅꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯏꯅꯤ ꯑꯗꯨꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯃꯈꯥ ꯇꯥꯕ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯆꯥꯎꯈꯠꯄꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯍꯦꯟꯅ ꯄꯨꯊꯣꯛꯄꯁꯨ ꯑꯣꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯅꯁꯨ ꯈꯜꯂꯦ ꯊꯥꯒꯠꯆꯩ ꯁꯟꯖꯣꯏ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯏꯀꯣꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ